Kaidak Maka Social Welfare Club na Chingakham Malem Nganbagi mihat akanba mawongda yaningdaba fongdorakli. Club asigi maikaidegi fongdorakpada haukiba numita laibak thiba thokaningdaba thodok amada Chingakham Malem Nganbabu Kaidak Muslimgi areada achikpa tanja yenglaga minungse leitana hatpiramba masida khul anigi marakta nungsinedanaba communal riot fawba thokpa yaba thodok Thokalamba si matung amuk khana tawbiganu loinana thodok asigi matangda Kakching Police Station ki timna matam chana lakpiduna thodok asigi matangga report na chingba kaya laukat kibagi damakta su club ki maikai degi thagatpa fongdorakpaga loinana thodok aduda chenariba mihat pasingbusu athubu matamda puthok pinaba club ki maikai degi apil torakli loinana imung manunggi awabada su club asina saruk yarakli Ngarang March ki tang taraga humdoi Irai numit ki numidang pung rom helakpa matamda laibak thiba thodok thokaningdaba thodok ama haibadi Chingakham Malem Nganba sahi 82 kopagi min Chingakham parijat laifamna Tezpur awang laikai da laiba yamba asi sakhangdaba singna hatpiramba asi ahanba maktada club asigi site tagi akan mamong da content tawjari loinana Tezpur haiba khul asi ekoi Kairak Muslim phawraga chakpa sumnatagi saurakna half kilometer gi distance ta laiba lonaba khul amani masida sakhangdaba singna Kairak Muslim gi area da asikpa tanja yenglaga haibadi Muslim singi sahen thagi sak sanabagi tanja yenglaga minungsi leitana hapiramba tanatana khul ani busu ekoi masen gi marakta nungsinadana even communal riot fawba thokpa yabagi thodok asi matung amuhanna tawbidana ba haijari loinana thodok asigi matangda Kakching Police Station gi timna matam chana lakpiduna thodok asigi matangda report na singba kaya ama takhut khibagi damakta su club ki maikai dagi thagatchabaga loinana thodok asida chenariba mihat pasingbu athuba matamda puthokpinaba club ki side tagi request tawjari loinana victim oihoriba iming asigi awabadasu club asina saruk yajari haibo famsingsi yamno famda thamsi